mayam pumnamakpu akhoi channel Amalgam Bishwa hairiba asida taramna okchari hauzik fawa subscribe tawbidriba oiragadi subscribe tawbiu loina nakta leiriba bell icon asida changpire hairaga all nambiduna anoba notification singbu miteng tabiu loina na videos ki option da changpire hairaga akhoi ki mamang da thanga chakiba makhal gi videos kaya bu miteng tabiduna asoi angam kaya comment ki thang da takbirekle hairaga hena phajaba channel ama ohenbiu Machunai driva aigi thamoi se sangbirone nangna mapoksigi koktraba nushigi machuna Fajavagi chandam famni nandi uhange taivanda lepidamana naidama leidero yakit jumba makalamini wakalse maya lipunshisi hoy gitamuse maning tambale ranginu si pakta tawre itakhaure shuining tamle nanginu shi manglan tawre thamoy nung dalat na thamli base si shaktam ni thamai nung dalat tu na thamli base nangi nung shi saktam ni khitiro nung shi rik luinai de nangi sachagi ining tamna nangi lai kola laglone nangu nung sibi aigi hangla papom sida ithanunda china kolege thadog loi ma poksi magi aigi
aigini aitagini nanna inaksida lendana lairi makhaidi awat palairaroi thamoishida nungaibana thalle pukningsida aigi oidrabasho sanshar se nangi nungshibadi aigini aitagini पिटकना मंदिर अमा लगनी ओइबा मुंशी मंदिर laite naba lairang pangdrashu nangi mai thongi lam yona ngaurabi kuchuduna nalagani thawal guna langagani thawani chaku nangi aigi mandi duda nangi aigi mandi duda aigi oidrabasho sanshar se nangi nungshibadi aigini aitagini aigi punsi shishu nang tagini nangi nungshibashu aigini aitagini Apa zaman hero mana nih dah? Mana deh hero nih? Aiman nih nuju. Mau orang gula mari. Cari hai tahu. Yare yare tu cari na. Aku mau di foto cari na kok. Aku ini mau jadi khani deh, tak kalah khani aku bicara. Khani ni juga. Labaso dibanigi nungsilang bida lutsage ko narong thukna malhaura sanu thabalgum lamhaura sanu koragum nangi aigi nungsiwari nangi aigi nungsiwari